फ्रेंड्स ngasi su yam nungai yam kana ga ba video ama puduna laksari myam loifog yengbiu se aikoina Facebook khangde gadi Google account khangde YouTube khangde any kind of apps haitare ko masi gi password masi kaw gra ningsang thok gra haitare adu itara gadi masi je ya aikoina khangna ba pambai amni trick amani ko masi kamai to khangda ga habi matam da am da setting da sangbiro setting da sangaba matung da masi gi Google sidam sangbiro Google da sangaba matung da all services sangbiro next da autofill with Google masi sangbiro aduga Google password manager masi sangaga adongi kaw khiba mang khiba password to madu ningjang na bidamakta masida yam line haitare suppose fe akoi gi kanu je hekta any haitare se jono SBI gi hairasi ko masi se aina ningjang ba thokta masida sangaga dum leire ko sida yam line leire smai tokdana adom madongi kaw khiba mang khiba koi gi password haitare madu ningjang na bidamti yam laiba icham cham haitare ko khangda ga yam luba adu khanga ga yam laiba oiram duni ko madu mayam da khangan bane video sinam video si yam kana gni adu mayam da su share to biro ai gi channel se matang tabda su nuai nuai ba kana ga ba pudunu laksage